ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯅꯨꯔꯥꯙꯥ ꯀꯧꯏ꯫ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯁꯦ 2009ꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤ ꯃꯤꯕꯨꯗꯤ ꯄꯨꯡꯐꯠ ꯐꯠꯇꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯕꯣꯛ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯅꯝꯕꯔ 1 ꯇꯥꯕꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗꯁꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯕꯨꯗꯤ ꯌꯥꯎꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯇꯨ ꯂꯥꯏ ꯁꯥꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯁꯨꯃꯥꯡꯗꯒ ꯊꯣꯛꯎꯕꯗ ꯃꯈꯣꯏ ꯁꯨꯃꯥꯡꯂꯣꯝꯗ ꯃꯐꯤ ꯁꯦꯠꯇꯅ ꯖꯒꯣꯏ ꯍꯦꯛꯇ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯃꯄꯥꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯄꯣꯄꯣꯞ ꯃꯤ ꯈꯤꯇꯪ ꯇꯥꯜꯂꯛꯄꯗꯁꯨ ꯇꯣꯏꯂꯦꯠ ꯃꯄꯥꯗ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ ꯑꯇꯩꯗꯤ ꯀꯌꯥ ꯊꯦꯡꯅꯗꯦ꯫ ꯃꯗꯨ ꯏꯃꯥꯗꯤ ꯇꯣꯏꯅ ꯍꯦꯛꯇ ꯊꯦꯡꯅꯒꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯟꯊꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯀꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯛꯏ꯫ ꯑꯩꯅꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯊꯣꯛꯑꯝꯃꯤ꯫ ꯅꯪꯒꯤꯗꯣ ꯑꯩ ꯄꯥꯝꯃꯛꯇꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯅꯕ ꯈꯗ꯭ꯔꯛ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯀꯤꯔꯅꯤ ꯈꯜꯂꯤꯔꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤ ꯑꯅꯛꯄ ꯃꯐꯝ ꯑꯁꯥꯏꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯂꯝ ꯈꯔ ꯂꯥꯞꯄꯤ꯫ ꯁꯨꯝ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯕꯅꯤꯅ ꯂꯝꯒꯤ ꯈꯟꯗꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯅꯗꯤ ꯂꯝ ꯂꯥꯞꯄꯁꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯨꯒꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯋꯥꯕꯨꯗꯤ ꯀꯟꯅ ꯉꯥꯡꯖꯕ ꯉꯝꯃꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯛꯈꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯣꯏꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ꯫ ꯑꯗꯨꯝ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅꯗꯤ ꯌꯦꯡꯉꯒ ꯑꯃꯨꯛ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯁꯨ ꯅꯨꯄꯤ ꯌꯥꯎꯔꯝꯗꯦ, ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ꯫ ꯑꯩꯅ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨꯗ ꯈ꯭ꯋꯥꯏ ꯇꯣꯟꯕꯗꯨꯗ ꯂꯩꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯏꯇꯣꯟ ꯇꯣꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨꯒꯤ ꯃꯔꯛꯇ꯫ ꯏꯅꯦꯝꯄꯣꯛꯇꯨꯁꯨ ꯑꯗꯨꯝ ꯑꯍꯟ ꯑꯣꯏꯔꯦ, ꯊꯕꯛ ꯏꯪꯈꯥꯡꯒꯁꯤ ꯑꯗꯨꯝ ꯀꯌꯥ ꯑꯔꯨꯝ ꯃꯔꯥꯛꯁꯤ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯔꯛꯄꯅꯤꯅ ꯍꯥꯟꯅꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯐꯝꯒꯁꯦ ꯀꯌꯥ ꯈꯪꯉꯝꯗꯦ꯫ ꯑꯩ ꯂꯥꯛꯄꯗꯒꯤꯗꯤ ꯏꯃꯨꯡꯗꯣ ꯑꯗꯨم ꯌꯥꯝꯅ ꯍꯣꯡꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯍꯣꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤꯁꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅꯗ ꯑꯗꯨꯝ ꯊꯣꯡꯉꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯤꯖꯗꯣꯏꯅꯤ ꯍꯥꯏ꯫ ꯍꯥꯏꯗꯤ ꯅꯨꯄꯤ ꯌꯥꯎꯖꯗꯕꯅꯤꯅ ꯏꯃꯨꯡꯗꯨ ꯅꯨꯄꯥꯁꯤꯡꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯅꯝꯅ ꯁꯨ ꯅꯣꯝꯕ ꯇꯧꯔꯝꯕꯖꯥꯠꯅꯤ꯫ ꯑꯩꯁꯦ ꯃꯧ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨꯗ ꯑꯩꯕꯨ ꯂꯨꯅ ꯇꯧꯗꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯅꯣꯡꯃꯇ ꯏꯃꯨꯡ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇꯦ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ꯫ ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯖꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅꯗꯤ ꯊꯨꯝꯗꯣ ꯌꯥꯛꯇꯕ ꯁꯥꯔꯒ ꯑꯩꯒꯤ ꯃꯃꯥꯡꯗꯒ ꯍꯥꯎꯅꯒ ꯑꯗꯨꯝ ꯆꯥꯖꯩ꯫ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯊꯨꯝꯗꯣ ꯈꯔ ꯀꯜꯂꯤ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯄꯒ ꯌꯥꯎꯏ꯫ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯨꯡꯁꯤ ꯑꯩꯅ ꯁꯨꯝ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯁꯦ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯄ ꯍꯥꯏꯗꯤ ꯀꯣꯟꯗꯕꯨ ꯐꯦꯡꯉꯒꯁꯨ ꯏꯁꯤꯡ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤ, ꯏꯁꯤꯡꯗꯣ ꯀꯣꯟꯅꯅꯕ ꯐꯦꯡꯉꯨ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ꯫ ꯃꯗꯨꯁꯨ ꯃꯈꯣꯏ ꯑꯗꯥꯏꯗꯣ ꯇꯣꯇꯤ ꯏꯁꯤꯡꯒ ꯃꯔꯥꯡ ꯀꯥꯏꯗꯕ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯍꯣꯏ, ꯃꯁꯤꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯜꯂꯔꯣꯏꯒꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯥꯏꯐꯥꯎ ꯑꯩꯒꯤ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯨꯕꯁꯤ ꯍꯜꯂꯛꯑꯒ ꯏꯁꯧꯗ ꯌꯥꯝꯅ ꯂꯥꯡꯉꯤ꯫ ꯃꯧꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ꯫ ꯏꯟꯁꯥꯡ ꯑꯃꯠꯇ ꯊꯣꯡꯉꯒꯁꯨ ꯍꯥꯟꯅꯗꯤ ꯍꯥꯎꯏ ꯍꯥꯎꯏ ꯆꯥꯔꯝꯕ ꯃꯣꯏꯅ ꯊꯨꯝ ꯌꯥꯛꯏ ꯆꯝꯃꯤ ꯍꯥꯏꯗꯅ ꯆꯥꯛꯀꯁꯤ ꯏꯅꯦꯝꯄꯣꯛꯇꯤ ꯆꯥꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯧꯒꯠꯈꯤꯕ꯫ ꯃꯌꯥꯝ ꯆꯥꯅꯔꯤꯉꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯒꯁꯨ ꯋꯥꯈꯟꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯆꯦꯒ ꯏꯃꯥꯒꯗꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯔꯝꯃꯤ꯫ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅ ꯃꯗꯨꯗꯤ ꯏꯆꯦꯗꯤ ꯑꯗꯨꯝ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯋꯥꯔꯤꯖꯥꯠꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯤ? ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯃꯃꯧꯁꯨ ꯑꯃꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤ꯫ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯕꯗꯤ ꯃꯅꯦꯝꯄꯣꯛꯇꯨꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯏꯆꯦꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯅꯅꯦꯝꯄꯣꯛꯀ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯒ ꯅꯪꯒꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯁꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯅꯦꯝꯄꯣꯛ ꯑꯐꯕ ꯏꯃꯨꯡ ꯇꯥꯡꯉꯕꯅꯤ, ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯇ ꯅꯪꯕꯨ ꯂꯨꯅ ꯇꯧꯅꯕ ꯍꯣꯠꯅꯧ,
ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯏꯆꯥꯗ ꯇꯧꯔꯛꯑꯕꯗꯤ ꯅꯕꯨꯡ ꯁꯥꯊꯤꯕ ꯑꯃ ꯂꯩꯔꯤꯁꯤ ꯃꯁꯤ ꯍꯦꯛꯇ ꯊꯥꯔꯛꯀꯦ ꯍꯥꯏꯗꯅ ꯏꯃꯥꯗꯤ ꯑꯩꯒꯤ ꯋꯥꯗꯨ ꯀꯌꯥ ꯂꯨꯝꯅ ꯂꯧꯕꯤꯗꯦ꯫ ꯅꯤꯌꯣꯝ ꯑꯃꯗꯕꯨꯗꯤ ꯋꯥ ꯉꯥꯡꯖꯔꯒꯁꯨ ꯑꯩꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯦꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨ ꯑꯩꯅ ꯈꯔ ꯂꯣꯏꯁꯟ ꯇꯥꯁꯜꯂꯝꯃꯤ꯫ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯈꯥꯗ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯠꯄꯗ ꯁꯦꯠꯅ ꯆꯥꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯏꯁꯇꯤ ꯅꯥꯟꯅ ꯇꯛꯊꯣꯛꯑꯒ ꯐꯃꯨꯡꯗ ꯃꯥꯒꯤ ꯈꯨꯗꯩ ꯑꯃ ꯊꯥꯔꯒ ꯈꯨꯗꯩ ꯃꯊꯛ ꯑꯗꯨꯗ ꯏꯁꯇꯤ ꯊꯛꯄ ꯂꯣꯏꯕ ꯐꯨꯔꯤꯠ ꯈꯪꯒ꯭ꯔꯥꯎꯗꯨ ꯍꯦꯛꯇ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯐꯃꯨꯡꯗ ꯈꯔ ꯅꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯟꯈꯩꯗꯤ ꯊꯦꯡꯅꯗꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯊꯤꯟ ꯆꯦꯔꯪ ꯃꯆꯥ ꯑꯃꯒꯨꯝꯕꯗ ꯌꯥꯝꯅ ꯄꯤꯛꯅ ꯀꯔꯤꯅꯣꯃ ꯌꯣꯝꯁꯜꯂꯒ ꯂꯪꯅ ꯀꯤꯔꯒ ꯄꯣꯠꯁꯛ ꯑꯃ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯑꯩꯒꯤ ꯈꯨꯠꯅ ꯀꯟꯊꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯍꯥꯏꯗꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯈꯨꯡꯈꯠꯂꯒ ꯀꯩꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤ ꯍꯥꯏꯗꯅ ꯃꯅꯝꯒ ꯅꯝꯃꯝꯃꯤ꯫ ꯃꯅꯝꯁꯨ ꯀꯩꯁꯨ ꯆꯦꯟꯗꯦ, ꯂꯪꯗꯨꯅ ꯆꯦꯠꯅꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯎꯠꯂꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯕꯨ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯄꯤꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯀꯩꯅꯣ ꯍꯦꯛ ꯄꯤꯔꯛꯀꯅꯨ, ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯀꯠꯆꯩ ꯑꯩ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯄꯣꯠꯁꯛ ꯑꯗꯨ ꯀꯩꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯇꯩ ꯑꯍꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯉꯤꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯇꯩꯁꯤ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯍꯧꯖꯤꯛꯋꯥꯏ ꯑꯩꯅ ꯑꯩꯈꯣꯏ ꯐꯃꯨꯡꯁꯤꯗꯒꯤ ꯀꯟꯊꯣꯔꯛꯄꯗ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯇꯨꯁꯤꯕꯨ ꯀꯩꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯇꯩ ꯑꯍꯟꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯁꯨ ꯄꯥꯏꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯁꯤꯗꯤ ꯑꯐꯕ ꯄꯣꯠ ꯃꯥꯟꯗꯦ, ꯍꯨꯟꯗꯣꯛꯈꯣ ꯂꯥꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯁꯤꯕꯨ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯍꯨꯟꯗꯣꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇꯗꯤ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯍꯧꯒꯦ ꯍꯥꯏꯗꯅ ꯃꯈꯥꯗ ꯊꯝꯃꯒ ꯂꯤꯆꯩ ꯃꯇꯦꯛ ꯑꯃꯅ ꯌꯣꯝꯃꯝꯃꯤꯕꯗꯨ ꯊꯤꯡꯒꯥꯏꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯦꯡ ꯑꯉꯧꯕ, ꯆꯦꯡꯁꯦ ꯀꯥꯊꯛ ꯀꯥꯊꯛ ꯇꯧꯕ ꯈꯔꯒ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯑꯃꯒ ꯁꯝ ꯈꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯃꯣꯠꯄ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯂꯩꯖꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯈꯟꯅ ꯐꯖꯅ ꯈꯨꯡꯀꯠꯂꯒ ꯑꯩꯁꯦ ꯃꯐꯝ ꯆꯥꯅ ꯂꯥꯞꯅ ꯍꯨꯟꯗꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯅꯨꯃꯤꯠꯇꯨ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯅꯦꯝꯄꯣꯛꯁꯨ ꯂꯩꯀꯥꯏꯗꯨꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤ꯫ ꯑꯩꯁꯦ ꯏꯆꯦꯒ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕ ꯃꯤꯒꯤ ꯁꯥꯎꯝ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯁꯨ ꯎꯍꯧꯈꯤ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯗꯨ꯫ ꯋꯥꯁꯨ ꯈꯔ ꯍꯧꯋꯤ꯫ ꯑꯗꯥꯏꯗꯨ ꯄꯨꯡ 3-4 ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯃꯅꯤꯡ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯍꯨꯝꯖꯤꯜꯂꯛꯈꯤ꯫ ꯍꯪꯆꯤꯠ ꯂꯥꯡꯕꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗꯗꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯋꯥꯈꯜꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯌꯨꯝꯁꯨ ꯌꯥꯝꯅ ꯆꯥꯎꯏ, ꯏꯪꯈꯣꯜꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩ ꯏꯇꯣꯝꯗ ꯅꯨꯃꯤꯠꯇꯨꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯇꯣꯏꯂꯦꯠ ꯆꯪꯉꯨꯔꯒ ꯉꯥꯏꯍꯥꯛ ꯍꯦꯛ ꯋꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯆꯜꯂꯛꯄꯗꯨꯗ ꯏꯁꯥꯁꯦ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯒ ꯅꯨꯡꯉꯥꯏꯕꯗꯨꯗ ꯃꯐꯝ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯁꯝꯁꯤ ꯃꯤ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯂꯋꯥꯏ ꯃꯄꯥ ꯑꯁ꯭ꯋꯥꯏꯗꯒꯤ ꯆꯤꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯁꯝ ꯑꯗꯨ ꯆꯤꯡꯉꯛꯄꯗꯒꯤ ꯑꯌꯣꯃ ꯍꯥꯏꯗꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯃꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯅ ꯈꯜꯂꯤꯕꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯉꯟꯅ ꯊꯕꯛ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯖꯥꯔ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯇꯣꯝꯗꯒ ꯂꯩꯕꯗꯨꯗ ꯂꯛꯅꯔꯛꯏꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯗꯥꯏꯗꯁꯨ ꯑꯩꯁꯦ ꯆꯠꯇꯅ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯒꯤ ꯈꯨꯗꯝꯗꯤ ꯑꯃꯠꯇ ꯐꯪꯉꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯦ ꯏꯁꯥꯗ ꯁꯨꯝ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯅꯥꯅꯣ ꯎꯔꯦ ꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯁꯨꯝ ꯋꯥ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯣꯏꯂꯦꯠ ꯃꯄꯥꯗꯨꯗ ꯏꯅꯦꯝꯄꯣꯛꯁꯨ ꯇꯣꯏꯅ ꯋꯥꯟꯊꯒꯜꯂꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯗꯥꯏꯗ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯁꯦ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯑꯗꯨꯅ ꯀꯤꯕꯁꯦ ꯑꯩꯁꯦ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯀꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯁꯥ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯤ, ꯃꯁꯝꯁꯨ ꯂꯤꯔꯤ ꯈꯣꯏꯔꯒ ꯁꯥꯡꯅ ꯊꯥꯗꯕꯤ ꯇꯣꯏꯂꯦꯠꯀꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯋꯥꯔꯛ ꯑꯗꯣꯝꯗ ꯁꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯆꯨꯝꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯃꯗꯨ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯑꯣ ꯏꯃꯥ ꯍꯥꯏꯗꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯑꯩꯁꯦ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯨꯡꯗꯣꯝ ꯑꯃꯗ ꯇꯨꯁꯟꯗꯨꯅ ꯑꯩꯁꯦ ꯑꯗꯥꯏꯗ ꯎꯞꯄꯒ ꯇꯨꯁꯜꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯐꯥꯎ ꯅꯨꯄꯤꯗꯣ ꯑꯩꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯆꯞꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩ꯫ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯅ ꯇꯣꯡꯕ ꯁꯦꯟꯗꯟꯒꯗꯨ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯑꯗꯥꯏꯗ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯁꯦꯟꯗꯟ ꯌꯥꯎꯗꯅ ꯏꯃꯨꯡꯗ ꯑꯩꯁꯦ ꯄꯥꯈꯠꯅ ꯏꯁꯥꯁꯦ ꯍꯥꯊꯨ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯒ ꯑꯩꯁꯦ ꯀꯞꯄꯝꯃꯤ꯫ ꯏꯪꯈꯣꯜꯁꯨ ꯆꯥꯎꯅ ꯂꯩꯅꯕꯅꯤꯅ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯦ꯫ ꯑꯩꯁꯦ ꯀꯞꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯕꯖꯥꯠꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯨ ꯍꯪꯉꯛꯏ꯫
Madudai soina thengnerkiba singdo mangonda wari tamdona khangalami. Aina adumna wari do tammubada mana sumna haire. Imabu luhongba satki haibadaine. Imabu hoigida sangaga leirusu aisu halakadore. Karimata pakatkanu karimata tawdabane haire. Aina mukaino kamta tawdabane haisibo. Noiga khangnabro buttubo. Aduga imabu haise karambano. But sanabi namaboktogi manaktudati. Ai sangba ki nakoya saida leiba lakaigi leisabi masa amada. Phone tawaduga aigi nakta ngahak lehellu hairami. Aigi nupana mo hoise adu nangsu karimata pakatkanu. Imanabagi masanupi matharage. Aisu haladabane hairamaga. Masu phone adu thamki. Ngayakte se yum maduda kina kappaga itomda leirami. Adumaina se leiringai makoi but sanabi mamaboktu. Aigi kada gong sangsalaki. Aduga ingona kaidoroge mongnambu kapidubu hangai. Aidi ma ubadudi sasa kibase muka hena helami. Adubu makogi mamabok nina sangaga hangabanina. Aisu kaisu tawde haidana Asengbado takthuamde. Mamabok tuna amuk aduga kaidobagi kapiba hangai. Aina mo asaida tusanba adugini. Sida suisi haidana isi tusanbada. Kitang sokpa zaga adu ulami. Maduda mana mukhera. Si kitang sokpa gibo angang tawna. Kadai no ay yenge se haidana. Aigi isase soke tawre. Adumaina ga aigi nakta sangsalakpaduda. Aidi pakatani isase paizokna. Salongna singkhalami aduga imabo. Yarani ay karimata tawde hujukti phare kumami. Adumaina aigi mawong mataw aduda maso kariguma khar singnabagi mawongda. Wangang de ingonda nokpi. Munna yengaga lay. Adumna layringai mapandagi angang nupi masa amana. Aigi mingkawrpa makhola matarami. Madudai so phamungdagi phallongna kumdaraga. Mapanda senthoami. Lamiba nupi masa adusu ngasai aina. Mangonda angang ama kaubiyo haikibaduda. Mamanaba amagi masanupi oirami. Aisu angang nupi masa adu aigi kada kauksalami. Makoigi mamabok adusu aigi kada muklairamde. Aisu angang adu akoigi kada ngahak phamalamaga. Kadaida sakrabano haidana. Sakhumlomda sangakpada maningthong mapada. Mamabokto lepaga ikoi-koina. Sumamito na yengaga leirami. Aisu adumaina leirambaduda kizadana. Akoy kada prap sangakhi. Aduga angang leisabi nupi masa aduga. Aiga wari watay saduna. Imungi mi halakpa ngaiminarami. Namito aigi nupa yumda halaktringay. Inempok hana yumda halakhi. Aduga ingonda yamna sauna imungi mi kana halaknare. Kaino mapana leiriba posay singsi amata loisan tasandrisibo. Sakhairaga loina thammisibo. Sumaina tawragadi yararoi ngangai. Aisu numitugi thawdoduda thaba ingkhanga amata sunoma tawramdre. Numitudi inempoktasu imai ngasidi haksang khara ngamdre. Kanamata halaktri haichalami. Angang leisabi masa adusu aigi kadagi thorakduna. Inama isalage ko haidana aigi kadagi thorai. Angang nupi masa adu thorakpaduda inempok na amo. Asigi angang sidi yaiphabagi masa nupi du natro. Ibe manangdi sida kaidawramiba haidana angang aduda inempok na hangami. Angang nupi masa adu na amo. Akoy dadana sida saluso haibagi lakpani. Ay salage haramaga angang adusu zatkhi. Inempok na mo ibe makarigino angang si. Nayamano sida saluso haibagi laini hairisi. Nabani kari tawrino ngasaidagi ka manungduda. Aduga nangi hek tongan masandanduna. Kadaida sakre panik to sulekhong kay pagpag. Karino nang ngasi leramiba mo matawsibo. Siyang na imada hairo ngasi nang kaidawraki hangay. Ay suadom na hangda bani na Asengbado dom tamtuami. Ima ngasay ima hoy mi kanamta lektringay. Maningda sangubada nupi matengnay. Aduda kida na maningda sensalakpada. Dusan badagi sendan so maningda loy na lehaure. Kizada na iso angang si kauraga leminabani hairami. Ay nadum na hairubadagi inempok tusu. Wamatangang di tuminamagi kada gong sangki. Ngaki matungay ginupaso hatu thaba halami. Adugay nakasang salaga imahoy halakrabo. Angang adu di lambro. Kamay na tawrino haida na mati pakada hangzaray. Ay nasodom siyang na wari do manguna tambirami. Maduda maso tagdo imong maduda sumteng narabanina. Mamagi managtasang sankito na. Mamada wari do mana muktamami. Matamaduda inempok si waso kumkumdi. Adumagi thopa matawrika leirami. Numitang isayasing tuknarapa matungay ginupanasu. Engo na wapa maso hagdoray. Yengo hengkay de sumanami leitragadi. Manang mayada thurano. Sumanglom da di kariso tawdabani. Nangdi tawdokto nga sitabo hambo oiri. Imadi masing batingamdrabani dumayna tawribasi. Aduga ko imagi na mugyan mangaga hekta wantrabini. Ay di nang so dumayna tawramani haidana. Ay di adagi pakalurabani.
ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯌꯦꯡꯈꯩꯗ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯒꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯨꯔꯅꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣ ꯅꯨꯄꯤꯗꯣ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯑꯒꯁꯨ ꯑꯗꯨꯝ ꯊꯣꯛꯎꯔꯅꯨ ꯈꯥꯡꯖꯜꯂꯣ ꯍꯥꯏꯔꯤꯔꯣ? ꯑꯩ ꯑꯣꯏꯕꯒꯤ ꯀꯤꯔꯒꯁꯨ ꯀꯤꯅ ꯈꯥꯡꯖꯜꯂꯕꯅꯤ꯫ ꯈꯤꯇꯪ ꯀꯤꯒꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗ ꯅꯠꯇꯦ, ꯂꯣꯏꯅ ꯋꯥꯟꯊꯅꯔꯅꯤ꯫ ꯑꯩꯈꯣꯏ ꯑꯗꯣꯝꯗꯗꯤ ꯅꯣꯡꯃꯇ ꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯒꯤ ꯑꯩꯁꯨ ꯑꯀꯤꯕꯗꯨ ꯈꯥꯡꯕ ꯉꯝꯃꯕꯅꯤ꯫ ꯅꯈꯣꯏ ꯅꯃꯥꯕꯣꯛ ꯑꯁꯤꯁꯨ ꯉꯁꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯗꯤ ꯃꯥ ꯎꯕꯗꯨꯗ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯅꯕꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯜꯂꯛꯏ꯫ ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯁꯤꯗ ꯂꯩꯕꯁꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯩꯗꯤ ꯂꯩꯕ ꯍꯩꯅꯔꯛꯑꯣꯏꯗꯣꯔꯤꯕꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯈꯣꯏꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦꯗꯅ, ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯥꯒꯤ ꯌꯨꯝ ꯏꯃꯥ ꯕꯕꯥ ꯏꯆꯦ ꯍꯣꯏꯗꯗꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯪ ꯃꯈꯣꯏꯗꯗꯤ ꯇꯝꯃꯨꯅꯨ, ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯗꯨ ꯅꯣꯡꯃꯇ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ, ꯏꯃꯥꯒ ꯅꯪꯇꯅꯤ ꯊꯦꯡꯅꯔꯤꯁꯤ, ꯃꯁꯤꯁꯨ ꯉꯛꯇ꯭ꯔꯅꯦ? ꯊꯥꯏꯅ ꯁ꯭ꯋꯥꯏꯗ ꯏꯃꯥꯕꯣꯛꯁꯤꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ, ꯍꯥꯏꯗꯤ ꯄꯨꯟꯅ ꯁꯤꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ꯫ ꯍꯧꯖꯤꯛꯅ ꯑꯁꯨꯝ ꯊꯪꯕꯗ ꯃꯈꯣꯏ ꯂꯩꯈ꯭ꯔꯦꯗꯅ, ꯑꯗꯨꯗ ꯑꯁꯥꯏ ꯃꯄꯥꯁꯤꯗ ꯁꯨꯝ ꯊꯣꯛꯄ ꯃꯥꯜꯂꯤ ꯍꯥꯏ ꯏꯃꯥꯅꯁꯨ꯫ ꯑꯗꯨꯒ ꯑꯃꯅ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯗꯤ ꯀꯌꯥꯕꯨ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ, ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯇꯥꯔꯛꯑꯕ ꯈꯪꯗꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯌꯥꯔꯦꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯑꯩ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯈꯤꯒꯦ, ꯂꯨꯍꯣꯡꯕꯁꯨ ꯊꯥ 2ꯃꯨꯛ ꯍꯦꯜꯂꯦ꯫ ꯑꯩ ꯑꯥꯗ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨꯗꯤ ꯌꯥꯏꯅꯦ, ꯑꯩ ꯊꯕꯛ ꯀꯥꯕꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈꯤꯕ ꯌꯥꯏ, ꯊꯤꯡꯕꯤꯔꯝꯃꯒꯦ꯫ ꯑꯗꯣ ꯏꯃꯥꯅ ꯌꯥꯔꯛꯑꯣꯏꯅꯦ, ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯗꯣꯔꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯅ ꯊꯥꯏꯅꯗꯒꯤ ꯅꯪꯇꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯃꯌꯥꯝꯁꯤ ꯄꯤꯖꯔꯛꯏ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯍꯧꯔꯣ꯫ ꯀꯩꯅꯣ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯄꯨ? ꯑꯩꯁꯨ ꯌꯨꯝꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯏ, ꯑꯩ ꯑꯃꯨꯛꯇ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ ꯌꯦꯡꯁꯤ, ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯅꯁꯥꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯣ? ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯔꯣ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯑꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯗꯧ ꯃꯥꯜꯂꯦꯗ, ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯊꯥꯏꯅ ꯑꯩꯗꯤ ꯕꯨꯠꯀꯤ ꯐꯤꯂꯝꯗ ꯌꯥꯝꯅ ꯉꯥꯎꯔꯛꯏ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ, ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯑꯩꯒꯤ ꯃꯪꯁꯤꯗ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯁꯝꯁꯤꯡ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯁꯨꯝ ꯆꯪꯉꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯁꯝꯗꯣ ꯑꯩꯅ ꯍꯥꯏꯒꯠꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯕꯣꯛꯀꯤ ꯁꯛꯇꯝꯗꯨꯒ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯃꯪꯗꯨꯗ ꯍꯤꯛ ꯍꯤꯛ ꯆꯤꯡꯉꯒ ꯀꯞꯄꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯏꯅꯦꯝꯄꯣꯛꯇ ꯑꯩꯁꯦ ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯦꯝꯄꯣꯛꯅ ꯌꯥꯔꯛꯈꯤꯗꯦ, ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯝ ꯂꯩꯇꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯦ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯒꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯑꯁꯤꯁꯨ ꯃꯃꯥꯅ ꯉꯝꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯏꯃꯥꯅ ꯑꯣꯏꯅ ꯏꯅꯦꯝꯄꯣꯛꯇꯨꯗ ꯐꯣन ꯄꯥꯏꯍꯜꯂꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯑꯥꯒꯤ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯃꯤꯅꯒ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯟꯖꯟꯕ ꯉꯝꯕ ꯏꯃꯥ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯏꯅꯦꯝꯄꯣꯛꯇ ꯉꯥꯡꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝꯗꯁꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯕꯕꯥ ꯏꯃꯥꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯂꯋꯥꯏꯗ ꯌꯥꯝꯅ ꯄꯥꯅꯤꯡꯈꯣ, ꯇꯥꯅꯤꯡꯗꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ, ꯕꯨꯠ ꯊꯣꯛꯀꯦꯔꯥ ꯑꯃ ꯊꯣꯛꯀꯦꯔꯥ ꯉꯝꯅ ꯉꯝꯅꯕ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯅ ꯑꯃꯨꯛ ꯏꯃꯥ ꯌꯥꯔꯦꯗꯣ, ꯃꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯈꯔ ꯍꯛꯆꯟꯅꯁꯨ ꯂꯧꯕꯤꯁꯤ, ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗ ꯇꯧꯖꯔꯤꯅꯦ, ꯑꯩꯈꯣꯏꯗ ꯑꯣꯏꯔꯒꯁꯨ ꯀꯤꯔꯅꯤ, ꯃꯥꯅ ꯇꯝꯃꯤꯕ ꯋꯥꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯪꯁꯨ ꯂꯋꯥꯏꯗ ꯅꯌꯨꯝ ꯄꯥꯟꯗꯣꯏ ꯑꯣꯏꯔꯤꯅꯦ, ꯑꯗꯨꯅ ꯅꯪꯁꯨ ꯍꯧꯖꯤꯛꯇꯒꯤ ꯋꯥꯁꯦ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯈꯨꯝꯕ ꯍꯧꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯄꯣꯛꯄꯁꯦ ꯑꯅꯛꯄ ꯑꯁ꯭ꯋꯥꯏꯗ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯑꯃꯇꯪꯗꯤ ꯂꯩꯍꯟꯅꯤꯡꯕꯅꯤ, ꯃꯗꯨ ꯑꯣꯏꯔꯣꯏꯗꯣꯔꯤ꯫ ꯃꯤꯒꯤꯅ ꯆꯤꯡꯉꯤ ꯑꯅꯛꯄ ꯑꯁ꯭ꯋꯥꯏꯗ ꯊꯤ ꯍꯨꯝꯗꯅ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯅꯩ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯁꯛꯀꯤꯗꯤ ꯈꯪꯗꯦ, ꯈꯨꯆꯨ ꯍꯥꯏꯔ ꯏꯃꯥ ꯂꯧꯗꯅ ꯂꯣꯏꯅ ꯉꯧꯏ, ꯅꯁꯥ ꯅꯁꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯊꯤ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯃꯥꯟꯅꯕꯤ ꯑꯊꯤ ꯑꯊꯤꯕ ꯀꯌꯥ ꯑꯃ ꯑꯁ꯭ꯋꯥꯏꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯐꯪꯉꯤꯁꯤꯅ ꯃꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯤꯗꯨ ꯂꯦꯞꯇꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯃꯥ ꯀ꯭ꯋꯥ ꯖꯔꯗꯥ ꯃꯇꯞ ꯑꯃ ꯎꯝꯁꯜꯂꯒ ꯌꯥꯔꯦ ꯅꯤꯁꯥ ꯈꯥꯏꯔꯛꯑꯅꯨ, ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯍꯟꯗꯛ ꯆꯠꯈꯤꯕꯗ ꯅꯪ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯃꯥ ꯅꯪꯅ ꯂꯨꯝꯅ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯑꯥꯗ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯖꯔꯦ, ꯀꯔꯤꯅꯣꯃꯗꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?
ꯃꯃꯥꯕꯣꯛ ꯕꯨꯠ ꯁꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯥꯏ ꯃꯗꯨ ꯍꯥꯟꯅ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈꯣ ꯃꯥ ꯂꯩꯔꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯅꯤ ꯀꯩꯅꯣ ꯃꯥꯅ ꯃꯤꯉꯣꯟꯗ ꯇꯧꯒꯦꯗꯤ ꯂꯩꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯔꯒ ꯂꯩꯔꯤꯗꯨꯕꯨ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯏꯃꯥ ꯌꯦꯡꯈꯤꯅꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯗꯅ ꯏꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯔ ꯂꯩꯗꯅ ꯃꯗꯨ ꯑꯩ ꯑꯣꯛꯇꯣ ꯑꯃ ꯋꯥꯏꯔꯒ ꯂꯥꯛꯀꯦ ꯅꯈꯣꯏ ꯅꯃꯥꯕꯣꯛꯇꯣ ꯃꯁꯝ ꯐꯣꯏꯔꯒ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯃꯥꯒ ꯁꯨꯝ ꯃꯥꯟꯅꯔꯒ ꯂꯩꯔꯅꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯅꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯣ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯒ ꯑꯁꯥꯏꯗ ꯑꯃꯨꯛ ꯂꯩꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯏꯄꯥꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯤꯕꯗꯨꯁꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯏꯈꯝ ꯈꯪꯉꯝꯗꯦ ꯑꯃꯨꯛ ꯍꯜꯂꯨꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯏꯅꯦꯄꯣꯛꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯉꯥꯡꯅ ꯁꯛꯅ ꯈꯔ ꯌꯥꯔꯝꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯅꯥꯗꯨ ꯍꯦꯟꯖꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯃꯃꯤꯠꯇꯨꯒꯗꯨ ꯈꯥꯅ ꯈꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯁꯤꯡꯗꯨꯁꯨ ꯀꯅꯥꯅ ꯀꯔꯤ ꯇꯝꯁꯤꯜꯂꯝꯃꯕꯅꯣ ꯈꯪꯗꯦ ꯃꯣꯏꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯂꯥꯡꯒ ꯏꯉꯥꯡ ꯉꯥꯡꯗꯕꯤ ꯇꯧꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯑꯩ ꯍꯜꯂꯛꯄꯗꯨꯗ ꯃꯥꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯨꯠ ꯁꯥꯟꯅꯕꯤ ꯃꯃꯥꯕꯣꯛꯁꯤꯅꯁꯨ ꯑꯩ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯤꯔꯛ ꯆꯒꯦꯝ ꯄꯣꯝꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯝ ꯇꯣꯏꯅ ꯂꯥꯜꯂꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯗꯤ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯔꯝꯗꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩꯅ ꯄꯤꯖꯔꯝꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯇꯣꯏꯅ ꯄꯤꯁꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯆꯥꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ ꯑꯩꯁꯨ ꯃꯌꯥꯝꯅ ꯆꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯃ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯥꯅꯤꯡꯗ ꯆꯒꯦꯝ ꯄꯣꯝꯕꯗꯨ ꯆꯥꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯃꯇꯝ ꯑꯅꯝꯕꯅ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯂꯩꯍꯧꯈꯤ ꯏꯅꯦꯝꯄꯣꯛꯁꯨ ꯑꯍꯟꯅꯤꯅ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯔꯛꯄꯗ ꯑꯗꯨꯝ ꯕꯥꯇꯣꯟ ꯂꯥꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯂꯧꯍꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯏꯅꯝꯃ ꯑꯩ ꯉꯁꯤꯗꯤ ꯀꯣꯂꯦꯖꯇ ꯂꯩ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯤꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯆꯔꯝꯗꯦ ꯃꯃꯥꯕꯣꯛ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯁꯨ ꯆꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯆꯪꯁꯨ ꯑꯗꯨꯝ ꯆꯪꯉꯤꯅꯦ ꯑꯩ ꯏꯇꯣꯝꯗ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗ ꯃꯃꯥꯕꯣꯛꯇꯨ ꯑꯗꯨꯃꯥꯏꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯇꯣꯝꯗ ꯑꯩꯁꯦ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯗꯒꯤ ꯃꯌꯥꯏ ꯀꯥꯗ ꯃꯤ ꯑꯃ ꯋꯥꯏ ꯇꯩꯕ ꯁꯨꯡꯆꯤꯠ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯁꯨꯝ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯇꯤꯚꯤꯗꯨ ꯀꯟꯅ ꯂꯩꯈꯠꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕ ꯍꯧꯔꯛꯑꯦ ꯍꯥꯏꯔꯝꯃꯤ ꯃꯥꯅꯁꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯅꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯃꯥꯁꯨ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯈꯤ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯥꯁꯨ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯩꯁꯨ ꯇꯤꯚꯤ ꯌꯦꯡꯉꯝꯕꯗꯨ ꯃꯇꯥꯡ ꯆꯥꯗ ꯃꯩꯁꯦ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯃꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯑꯗꯥꯏꯗꯨ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯀꯥꯗꯨꯁꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯀꯦ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯃꯉꯥꯟ ꯆꯪꯉꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯗꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯃꯗꯨ ꯎꯔꯛꯄꯗ ꯊꯣꯡꯅꯥꯎꯗꯣ ꯀꯟꯅ ꯉꯝ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥꯗꯁꯨ ꯑꯩꯅ ꯄꯦꯔꯤ ꯐꯣꯟ ꯑꯃꯨꯛ ꯇꯧꯕꯗ ꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯕꯛꯅꯔ ꯀꯔꯤꯅꯣ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥꯔꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯏꯁꯥꯁꯦ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯩꯁꯤ ꯏꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯜꯂꯒ ꯍꯟꯖꯟ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯑꯗꯨ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯀꯥꯗꯨꯗ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯕꯤ ꯅꯨꯄꯤꯗꯨ ꯆꯪꯉꯛꯄ ꯑꯃ ꯑꯩꯒꯤ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯎꯕ ꯐꯪꯈꯤ ꯑꯩꯁꯦ ꯃꯈꯣꯟ ꯃꯋꯥꯒ ꯊꯣꯛꯇꯕꯤ ꯀꯞꯇꯨꯅ ꯑꯩꯁꯦ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯃꯥꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯅꯨꯄꯤꯗꯨ ꯂꯦꯞꯄꯝꯃꯒ ꯑꯃꯨꯛ ꯁꯤꯠꯇꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯇꯞꯅ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯩꯁꯨ ꯑꯃꯨꯛ ꯕꯪ ꯂꯥꯎꯅ ꯂꯥꯛꯑꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯝꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯨꯅ halakkera natraga ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯆꯠꯈ꯭ꯔꯣꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯔꯣ ꯑꯩ ꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯑꯣꯐꯤꯁꯇ ꯐꯅ ꯊꯕꯛ ꯆꯤꯜꯂꯒꯁꯨ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯨꯝꯗ ꯃꯥꯁꯦ ꯍꯥꯊꯨ ꯂꯥꯛꯆꯔꯝꯃꯤ ꯃꯥ ꯍꯜꯂꯛꯄꯗꯨꯗ ꯑꯩꯁꯦ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯃꯥꯅꯁꯨ ꯑꯩꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯄꯒ ꯁꯥꯏ ꯃꯇꯦꯛ ꯑꯃꯁꯨ ꯁꯨꯝ ꯅꯨꯃꯤꯠꯇꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯌꯨꯝꯗꯁꯨ ꯑꯩꯁꯦ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗꯨꯒ ꯏꯃꯥꯒ ꯏꯆꯦꯒ
ꯃꯈꯣꯏꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯏꯅꯦꯝꯄꯣꯛꯀ ꯏꯃꯥꯒ ꯀꯣꯟ ꯀꯟꯈꯠꯅꯔꯛꯄ ꯍꯧꯅꯔꯛꯈꯤ ꯇꯥꯃꯣꯆꯧ ꯗꯗꯥ ꯑꯍꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯤꯡꯉꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯝꯃꯤ ꯁ꯭ꯋꯥꯏꯗ ꯂꯥꯏ ꯁꯥꯟꯅꯔꯤꯁꯤ ꯀꯅꯥꯅꯣ ꯅꯔꯤ ꯂꯩꯔꯒꯗꯤ ꯊꯣꯔꯛꯑꯣ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯕꯣꯛꯇꯨꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯦꯞꯄꯒ ꯂꯩ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯗꯗꯥ ꯑꯍꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗꯥꯏꯗꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯝꯅꯔꯛꯈꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯈꯪꯗꯣꯛꯆꯔꯝꯃꯤ ꯃꯗꯨꯐꯥꯎ ꯗꯗꯥꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯟꯗꯨꯅ ꯐꯨꯕꯤꯔꯝꯃꯤ ꯅꯇꯨ ꯊꯤꯔꯒ ꯌꯨꯝ ꯑꯃꯐꯥꯎ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯊꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯆꯩꯕꯤꯔꯝꯃꯤ ꯃꯗꯨꯗ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯖꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯈꯣꯏ ꯗꯗꯥꯁꯤ ꯑꯃꯨꯛꯇ ꯈꯥꯝꯖꯟꯕꯤꯌꯨ ꯌꯥꯝꯅ ꯁꯥꯎꯔ ꯃꯥꯅꯦ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯅꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯎꯡꯉꯒ ꯐꯝꯗꯨꯅ ꯂꯩꯖꯩ ꯑꯩꯅꯁꯨ ꯏꯃꯥ ꯍꯣꯏ ꯗꯗꯥ ꯍꯣꯏꯕꯨ ꯈꯥꯝꯇꯣꯛꯑꯝꯃꯤ ꯏꯆꯦꯅꯁꯨ ꯃꯌꯥꯝꯗꯨꯕꯨ ꯈꯥꯝꯇꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯀꯨꯝꯍꯩ ꯑꯃ ꯇꯥꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯅ ꯑꯩꯁꯦ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ ꯏꯅꯦꯝꯄꯣꯛꯁꯤꯅꯁꯨ ꯑꯩꯉꯣꯟda ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯊꯤꯡꯗꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯏꯃꯨꯡ ꯑꯁꯤ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯉꯤ ꯑꯗꯨꯅ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯆꯠꯈꯤꯕꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯗꯁꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯇꯥꯏꯅꯕꯤꯔꯝꯃꯤ ꯑꯉꯥꯡ ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯇꯥꯍꯜꯂꯦ ꯅꯪꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯅ ꯏꯟꯒꯦꯒ ꯏꯟꯈ꯭ꯔꯣ ꯑꯙꯥ ꯃꯣꯔꯥ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯕ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯈꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ ꯑꯩꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯉꯥꯡꯕꯤꯕꯗꯨꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯒ ꯃꯥꯗꯤ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝꯅ ꯊꯤꯅ ꯉꯥꯡꯕꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯆꯠꯈꯤꯗꯅꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ ꯀꯩꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤ ꯅꯣꯡꯃꯇ ꯈꯟꯅꯗꯕꯅꯤ ꯑꯗꯨꯒ ꯃꯧꯁꯦ ꯂꯥꯛꯄꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯅꯔꯝꯃꯤ ꯏꯅꯦꯝꯄꯣꯛꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗꯗꯤ ꯐꯩ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯁꯣꯟꯅꯔꯝꯃꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯁꯨ ꯐꯠꯇꯕ ꯃꯧ ꯍꯥꯏꯕꯗꯨ ꯇꯥꯔꯦꯀꯣ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯄꯨꯈꯝꯗ ꯈꯟꯖꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯣꯏꯔꯝꯈ꯭ꯔꯕ ꯑꯩꯁꯦ ꯆꯥꯗ ꯊꯛꯇꯕ ꯇꯣꯏꯃꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯁꯛꯆꯨ ꯌꯥꯡꯒꯁꯦ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯍꯧꯔꯛꯏ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯁꯦ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯇꯨꯝꯕꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯀꯥ ꯑꯗꯨꯗ ꯑꯩꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯁꯨꯝ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯂꯦꯜꯂꯛꯑꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯃꯥꯡ ꯊꯪꯕꯒꯤ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯎꯕꯗ ꯈꯨꯠ ꯁꯥꯟꯅꯕꯤ ꯃꯃꯥꯕꯣꯛꯇꯨ ꯃꯈꯣꯏ ꯁꯨꯃꯥꯡꯗꯒ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯐꯣꯡꯅ ꯃꯐꯤ ꯊꯣꯡꯗꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯕ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯄꯨꯟꯁꯤꯗ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯀꯤꯗꯅ ꯑꯩꯁꯦ ꯊꯣꯡꯅꯥꯎꯗ ꯇꯞꯅ ꯉꯥꯛꯁꯜꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯧꯗꯣꯛꯄꯤꯔꯨꯗ꯭ꯔꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯤꯕꯗꯒꯤ ꯇꯞꯅ ꯅꯛꯅ ꯅꯛꯁꯜꯂꯒ ꯍꯤꯞꯄꯝꯃꯤ ꯑꯍꯤꯡꯗꯨꯃꯁꯨ ꯑꯩꯁꯦ ꯀꯤꯗꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯇꯧꯔꯒ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯃꯥꯡꯗ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯏꯃꯨꯡꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯉꯨꯕꯗ ꯑꯃꯨꯛꯇꯕꯨ ꯏꯃꯨꯡꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯛꯈꯤ ꯑꯩ ꯂꯥꯛꯄꯗꯨꯗ ꯌꯨꯝꯗꯣ ꯃꯑꯣꯡ ꯇꯥꯅ ꯄꯥꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯃꯥꯕꯣꯛ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯩ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯂꯣꯏꯅ ꯊꯥꯖꯟꯕꯤꯈꯤ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯆꯤꯡꯅꯅ ꯆꯥꯈꯤꯕ ꯆꯒꯦꯝꯄꯣꯝꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯗꯨꯗꯁꯨ ꯀꯅꯥꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝꯁꯦ ꯑꯔꯣꯏꯕꯤꯗ ꯑꯗꯨꯗꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗꯁꯨ ꯃꯍꯩ ꯄꯣꯠꯁꯦꯝ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯎꯔꯛꯀꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯕꯣꯛꯇꯨꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦꯁꯨ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯁꯨ ꯍꯦꯔꯥ ꯃꯁꯤꯗꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯄꯥꯝꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯁꯔꯨꯛ ꯂꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯄꯨꯟꯅ ꯀꯣꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯃꯈꯣꯏꯁꯨ ꯂꯣꯏꯗ ꯂꯩꯔꯤ ꯃꯃꯥꯕꯣꯛꯇꯨ ꯍꯦꯛ ꯂꯩꯔꯤ ꯐꯥꯎꯕ ꯁꯣꯔꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯁꯜꯂꯒ ꯃꯤ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯅꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯚꯤꯗꯤꯑꯣ ꯑꯩ ꯂꯧꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯛ ꯊꯨꯡꯕꯅꯤꯅ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯋꯥꯔꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ